Hay ma'am, ngasisu ay video anawang purag laksare ma'am ngasi video se koi mukbang throga mukbang haikadra chaba utpa haikadra gyamen tadre ko ma'am ado ngasi video se aina yam sina kai hani ma'am da sum usani ba haikare ko kai akoigi kai hajino ai husband ne ai nusiꯕꯒꯤꯗꯃꯛꯇ ꯌꯣꯡꯆꯥꯛꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄꯅꯦꯕꯁꯦ ꯃꯥꯅ ꯅꯍꯥꯟ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯑꯃꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯆꯠꯄꯗ ꯑꯩꯒꯤ ꯊꯥꯔꯛꯑꯝꯕꯅꯦꯕꯀꯣ ꯑꯗꯣ ngasi ngarang ꯐꯪꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯆꯥꯗꯕꯤ ꯊꯝꯃꯒ ꯉꯁꯤꯁꯦ ꯏꯔꯣꯜꯂꯀꯥꯟꯗ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯁꯦ ꯎꯠꯆꯔꯛꯀꯦꯅ ꯑꯩꯅ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯍꯧꯕꯅꯦ ꯁꯤ ꯀꯔꯤ kay hadono imana yumda hawbane ado imana hapokpane sije dagi posu mayam amasu kogi mongna motombina dagi koi namana mayam hape adu yena kona usarage ado ngasidi yongcha ibumasi oina ai hajibi nosi thabira ko sije mayam sabse usarake tobone ado ado kai jawna ti ai ate kem jawna ti sikatang ni ko mayam ai usarake si yumda hawba imana pirakpa ꯆꯦꯁꯤꯁꯤꯒ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯦ ꯑꯩ ꯍꯁꯕꯦꯟ ꯂꯩꯔꯒ ꯄꯤꯔꯛꯄꯁꯦ ꯁꯤꯈꯛꯇꯪꯅꯤ ꯀꯣꯏꯅ ꯆꯥꯔꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯗꯣꯏꯁꯦ ꯑꯁꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯆꯥꯛꯁꯦ ꯏꯊꯟ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯅꯨꯄꯥ ꯇꯣꯡꯕꯗꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯃꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯌꯥꯗꯅ ꯆꯥꯎ ꯌꯥꯗꯦ ꯏꯊꯟꯗ ꯆꯥꯔꯦ ꯍꯥꯎꯕꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯏꯔꯣꯟꯕꯁꯦ ꯍꯥꯎꯗꯣꯏꯅꯦ ꯁꯤꯁꯨ ꯆꯥꯛꯁꯨ ꯆꯥꯅ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯋꯥꯔꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯥꯔ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯂꯤꯕꯤꯌꯣ ꯂꯤꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯍꯁꯕꯦꯟ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯂꯥꯞꯅ ꯁꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯑꯩꯅꯒ ꯁꯨꯝ ꯂꯩꯌꯨ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯩꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯂꯩꯗꯅꯀꯣ ꯂꯩꯗꯅ ꯆꯠꯈ꯭ꯔꯒꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯀꯣ ꯊꯕꯛ ꯃꯐꯝ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯆꯥꯅꯤꯡ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯂꯥꯛꯑꯀꯥꯟꯗ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯁꯨ ꯃꯅꯤꯄꯨꯔꯗ ꯅꯍꯥꯟ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯦ ꯆꯠꯄꯗꯣ ꯑꯗꯣ ꯑꯩ ꯌꯣꯡꯆꯥꯛ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯁꯤꯗꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯦ ꯑꯗꯒꯤ ꯏꯆꯥꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯣꯏꯔꯣ ꯑꯗꯣ ꯂꯣꯏꯅ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯥꯗ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯥ ꯌꯧꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯌꯦ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯌꯥꯝ ꯂꯨꯅ ꯑꯗꯨꯝ ꯇꯧꯋꯦ ꯏꯆꯥꯈꯩ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯋꯦ Mẹ sao cũng người đấy con
ꯆꯥꯛꯅꯤ ꯌꯥꯝ ꯍꯥꯎꯏ ꯃꯍꯥꯎ ꯂꯩ ꯆꯥꯛ ꯆꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯛꯀꯤ ꯃꯅꯝ ꯑꯃ ꯊꯣꯛꯄꯅꯦꯕ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯨ ꯐꯪꯉꯦꯕ ꯁꯤꯁꯦ 보라가 먹자고 먹으면 아무것도 안 사그래 그거 이거를 못 사그래 생각 못 주고 짜고서 중하게 아도 이 짜고니 매양 먼저 했고 아도 매양을 농치구나 ꯑꯩꯒꯤ ꯁꯦꯀꯦꯟꯁꯦ ꯍꯧꯖꯤꯛ 1ꯒꯤ ꯍꯦꯟꯕ ꯉꯝꯖꯔꯦ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛ 1ꯒꯤ ꯈꯔ ꯍꯦꯟꯕ ꯉꯝꯖꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯁꯤ ꯏꯆꯥ ꯏꯅꯥꯎ ꯑꯗꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯒꯤ ꯂꯣꯏꯅ ꯅꯨꯡꯁꯤꯀꯣ ꯑꯗꯒꯤ ꯃꯌꯥꯝꯕꯨꯁꯨ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯑꯗꯒꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯃꯇꯪꯗꯤ ꯃꯌꯥꯝꯗ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯗꯤ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯍꯟꯗꯅ ꯇꯧꯕꯗꯣ ꯉꯝꯃꯣꯏ ꯍꯟꯗꯧꯕꯅꯦꯕ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯏꯁꯩ ꯁꯛꯅꯕꯤ ꯑꯣꯏꯔꯣ ꯏꯁꯩ ꯁꯛꯅꯕꯤꯗ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯒꯨꯝꯕ ꯂꯧꯈꯠꯂꯀꯥꯟꯗ ꯄ꯭ꯔꯥꯏꯖ ꯄꯤꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤꯗ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯁꯤꯁꯦ ꯂꯣꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯅꯣꯇ꯭ꯔꯤ ꯑꯣꯜꯂꯒ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯐꯥꯎ ꯂꯧꯈꯠꯂꯒꯅꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯑꯅꯤꯁꯤꯃꯨꯛꯇ ꯑꯃꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯕꯨꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜꯗ ꯄꯨꯟꯁꯤꯁꯨ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯕꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ